ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒ ꯋꯥꯐꯝ ꯇꯔꯨꯛꯇ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯒꯚꯔꯅꯔꯒꯤ ꯃꯐꯝꯗ ꯈꯨꯠꯂꯥꯏꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ Manipurgi Governor 𝐂𝐲𝐸𝐯 numit 8 gi manungda lut tawkhiba khutlaising surrender tawraknaba khangankraba gi matung ngasi 8 suba numit fawda tongan-tonganba district taruktagi yamlaba khutlaising amadi marusing surrender tawrakre. Manipur Police na tongan-tongan mamafam anidagi lona tingkraba lalholo prepak pro amadi 𝐂𝐲𝐸𝐸 amamam fagatkre. Northeast window na sandok sariban midangi pau miyeng tabadiba singbu chen maibam na khurumjari hauzik pau sandok na pizari Manipurgi Governor ga wafam tarukta yanakibagi matung inna ngasi Arambai Tengol na Governor gi mafamda khulaising khusinakre ngasi ahanba Manipur Rifles ki complex ta pangthukiba khulaisinabagi thoram aduda Arambai Tengol gi maikedi chawrakna khulai chani fu taruklom Governor gi makha Thabada Ladiba official sing mamangda Kusinaki, Arambai Tengol gi miyoi singna ahanba Manipur Rifles ki complex da changduna khulai khusinnabagi matang adu Manipur da Ladiba media gi miyoi amata complex manuda changhanduna pawol lohhankide tungda khulai sing adu khusinnaba loiraduna thoklakkiba Arambai Tengol gi Central Military Police ki Commissioner Manauto na haikibada ngasi khulai khusinnariba ase Governor ga point tarukta yanaraba tungda khusinabani yanariba wafam sing adudi kuki sing na taliba separate administration hariba ase pidaba haina Governor ga yanaki ani subada National Register of Citizenship NRC athubada chana hanba hauba Free Movement Regime FMR gi matangda hauzik chana kanglon khara semdok semjin tawri madu Arambai Tengol na matam khara yengkiba Poppy Thariba asigi matangda Governor gi maikedi angamba thakda Poppy Thariba sing thingnaba honagani Arambai Tengol amadi police anigi marakta afaba mari thamduna lamdamasida ing tappa puraknaba honaba haidokpa mafam haibadi chingya tamya gi mafam singda Central amadi State Police miyam gi ngak senba karigumba Masi fawda kuki singna maitai tamna nomai kapsilakpa tarabadi Arambai Tengol na khut hanba Arambai Tengol gi miyoi sing yauna village volunteer singda General Amnesty gi matung inna protection piba haibana chingba wafam singa sida yanakibani haiki Governor ki through the Governor Hanwari Sana the Hari Bangasiki Sose Kango Chavani. Sidala is government no separate administration Masiki Pose Moida Cookie Signa Talent Hero having informal as away condition of any number one. Hari with the Siki Posila is Hariba. Aduga, Poliska, Apoika Marie Ana, Habako Minaraga. Di Samsung development lang na buhat na dapat yung sumating pangba hay po sumaga peripheral area da lady ba may tegi sige yumsing na traga missing do adugi poto central ki forces amasung state forces animak na yam na safe and secure way na tanggani hay bagi point da adugi su yana ba mo ne kariuma kokina hay ba nga sige khoi sige posip pangko korba matung sida kariuma kokina Maitai ki area da natraga Maitai da yamna akan mongda khut tharakna so pan ke do tawraba adoi daraga di Arambai Tengol na amona madu ki ritale tawna mu hona da angam ba phana tawni ba tawba apana tawrko photo madu government so accept tawni ba tai ha da adu ki photo da yes hai apoi gi lei ba Arambai ki Tengol gi hanagi moment se masida kai gumba amta problem ne henda ba koi dum chachaba adu ki photo ma ga ya ba lei adu ko loina na sigi matak ta lei se NRC ini form selaga ke doroga koi Arambai chachaba adu kai form lai ke adu form da adu tawiu hai dana adu na maram oraga sigi point taruk ste da aham boina akoi 1 2 3 4 5 6 ni adigi 7 subadana
लेरिबा NRC की पोट तुदैदा अखोइदा अथुबदा अपडेट अमा तौबिरगा मदुगी पोसी NRC चन्नदौबगी प्रोसेस कौरे हैबगी पोनमा खंगनबा FMR की पोनमा फ्री मूवमेंट रिजिम की पोट तुदैदा मखाताना संगलनबा अदगी बॉर्डर फेंसिंग की अथुबदा लोइसनबगी मोइगे बोहनगनी हाई अदो कोइ मॉनिटर तौजरी अदुम तौरिब्रे येंबा लोइनना 1960 की MLR Act की पोसिमा अखोइ सेमतो कांदुदा मदुगी मखा तारकदा मैथै सिंगदा हेना सापु पीबा हेना काना पीबा अदाइदुदा येंजनबिनबगी वारी मा यानबा अदुगा लोइनना अखोइगी कॉफी कल्टिवेशन की पोसे यामना तुना फुल स्विंगदा मोइगी ओइबा मुथनबगी पांबै होरकनी अदुना ड्रग का कई दंगावसनरिबा मांगिबा आंगांसिंगी यूथसिंगसे मदु कनबा यानबा अदुबा पॉइंट मयामसे अखोइ यानबा तुंगा ngasiगी हारिबा थबकि पांथोकचबनी ना मयाम थमजगे ओके ओके याय याम मणिपुर की गवर्नर 𝐍𝐞𝐰𝐬 नुमित तरेनी की मनुंगदा लुट तौखिबा खुलाई सिंग सरेंडर तौरकनबा खंगनख्रबा मतुंग ngasi तरेनी सुबा नुमित फावदा टोंगान टोंगानबा डिस्ट्रिक्ट तरुक्तगी यामलबा खुलाई सिंग अमदी मरु सिंग सरेंडर तौरक्रे कांगपोपी डिस्ट्रिक्ट की SP कांगपोपी की ऑफिसर सरेंडर तौरकबा खुलाई सिंग अदुदी SBBL लोकल मैट तरुक SLR अनि इंसस अमा मैगजिन याउदबा .22 राइफल्स लोकल मैट अमा 7.62 mm के लाइफ राउंड्स कुंट्रा SBBL की लाइफ राउंड्स कुनमापन पंपी लोकल मैट मोटर रॉकेट सेल लाइफ राउंड अनि लोकल मैट कैनन कार्ट्रिज अमा वाइनोकुलर अमा वायोफेंग सेट अमा लोकल मैट हैंड ग्रेनेड तरेट चाइनीज हैंड ग्रेनेड अमा SLR मैगजिन अमा SLR मैगजिन अमा इंसस मैगजिन अमा पंपी लोकल मैट कैनन मोटर मंगा स्टैंड याउना S रॉकेट लॉन्चर लोकल मैट अमा BP वेस्ट तरुकनी इम्फाल ईस्ट डिस्ट्रिक्ट की ओइना लमलाई PS की OC लमलाई ऑफिसर सरेंडर तौरपा खुलाई सिंह अदुदी SMG कार्बाइन अनि MT मैगजिन अनि कंट्री मैट 9mm पिस्टल अमा हैंड ग्रेनेड अनि WP ग्रेनेड नंबर 80 अहोम टीयर स्मोक सेल नॉर्मल टरेट स्टन सेल एंटी राइट मंगा एक्सप्लोसिव मोटर बॉम्ब सेल अमा रबर बुलेट सेल अहोम 14 कार्ट्रिज 303 INOH बैलिस्टाइड तरुक .303 empty cats ammunition तरा मरीने नकल अमरोम दसु OC पोरोंपाट ऑफिसर सिनरपा खुलाई सिंह अदुदी इंसस राइफल अनि इनफिल .303 राइफल अमा BP हेलमेट अमा OC सगोलमांग ऑफिसर सरेंडर तोरपा खुलाई सिंह दी CMG कार्बाइन अमा MT मैगजिन अनि SBBL गन अमा लोकल मैट पिस्टल अमा MT मैगजिन अमा लोकल मैट कार्बाइन अमा मैगजिन अमा 5.56 mm misfire ammunition turret HE36 hand grenade अमा 2-inch mortar cell अमा जेव launching taruk WP hand grenade अनि soft nose cell chili अमा short shell 12 gauge mari वाफेंग set अनि charger अहोम 84 mm TPT 65 training round target practice treasure अमा helmet अनि camouflage speak cap अहोम BV jacket cover manga camouflage shirt taruk camouflage long pant mari camouflage half jacket ama camouflage t-shirt mapan t-shirt ani half pant ama camouflage jacket cap ama haribasing asini OC sagolman officer surrender trokpa khulai singdi CMG कार्बाइन अमा इनफिल .303 राइफल अमा 12-inch go shotgun अमा country mat rifle अमा जेव launching IA ngapigani 1A अमा 5.56 mm इंसस राइफल मैगजिन अमा .303 ammunition taruk 12 gauge shotgun taramatoi Baofeng Motorola set ahum Kenwood Motorola set ama Motorola charging station ahum Number 36 HE grenade ama WP grenade taruk tear gas grenade taruk tear gas smoke cell ama mini flare card white ama 36 grenade fuse manga 7.62 ammunition round ani 0.9 mm ammunition round ahum 303 blank round manga 5.56 ammunition round tara amadi tactical vest tara helmet ahum haribasing asini OC Androgi officer Sinarapa Kulai Singadudi SLR ama life round manga single barrel gun ama number 36 hand grenade ani smoke hand grenade mari rubber bullet cell mang taret tear gas smoke cell amani loinena OC Yangang Popida surrender Toropa Kulai Singadudi
36 hand grenade ama, smoke cell ani, .303 modified rifle ama, magazine ama amasung 𝐶𝐢𝐯 Muslim Awang Lekai Imphal East District tagi Security Force singna thiba humbagi thabak chathabada single barrel gun ama .303 rifle ammunition tara tear gas cell ahum .32 bore ammunition tara mathoi fagat pangam ki hari Manipur Police na tongan ba mafam ani dagi lo na tingkraba lalholo Prepark Pro amadi 𝐋𝐢𝐯𝐞 gi kadar amamam fagat kre Manipur Police na faraba Prepark Pro gi active kadar adudi Imphal West District ki Singzamai Police Station na konba Singzamai Makha Kawa Asim Lekai near MS-CAN Automobile Works tagi Sapam Janspon alias Nganba J Kunmangani hariba miyoi asi General Public Government Office Pradhan businessman amadi dukan singdagi 𝐶𝐞𝐰𝐬 𝐁𝐫𝐴 chathabada hari Security Force na miyoi asidagi mobile handset ani cell oina lupa chanipan 4-wheeler car ama fagat pangamle hari Nakalama romda Imphal International Airport tagi lona tingkraba lalholof 𝐋𝐢𝐯𝐞 gi active kadar ama fabangamle miyoi adu samjat sabam Ramananda Singh J kunhumdoi ni hari Manipur ki governor na Manipur da thokliba irang manungda security force amadi police ki armory dagil amadi lona yadabam ongda pariba khutlai sing tha sigi kuntaret fawgi manungda pikhalaknaba khangan khibagi matung inna 𝐶𝐢𝐯 district ta so district asige tongan ba mafam singdagi lo gi wangwada pairamba yamlba khutlai sing SP 𝐋𝐢𝐯 TH 𝐕 sinarakre district asige tongan ba mafam dagi miyamna sinarakiba khutlai sing adu SP 𝐋𝐢𝐯 office mamangda paumi singda utki miyamna sinaraklaba khutlai sing adudi tongan ba makhalgi rifle pistol hand grenade tube launcher 81 motor gi cell beefy vest yawa jacket handmat magazine nomai maru walkie talkie military boot amadi uniform kaya yauri thoramaduda SP 𝐋𝐢𝐯 TS 𝐕 fongdokibada Manipur da thokliba irang asibu waroshin puraknaba Manipur gi governor na lokhalakpa thabak singi manung channa state asigi ching amasung tamgi tongan ma mafam da lona yadaba maongda miyamna pariba khulai singasi thasigi kuntaret fawda pikhatnaba matam thakibani district police 𝐶𝐢𝐯 gi baike digisu governor gi appeal asibu hena mapung fahannaba district asida lariba miyam CSO claf amadi Meira paibi luchingba Singapore faminaduna miyambu wakal taminaraba matungda miyoi kayana voluntary oina laknaduna district police 𝐶𝐢𝐯 tongan ba makhalgi khulai sing sinarakibani masigi damak district police ki maikedigi miyambu awangba thakta ikai khumnei loinena district police ki maikedigi su district asida makha tana pamdaba thodok sing thoktanaba ahing nungthil naidana angamba thakta honakigani haiki thoramaduda additional SP ops Chongtham Vinoy, Additional SP LO Atopam Ramendro, CDO OC 𝐶𝐢𝐯 Soraisam Virla Amadi District asigi manungda leiba Police Station Singi OC Singsu Sarugyaki. Honorable Governor of Manipur gi appeal lama public ta toraki appeal adudi police tagi lutogi armsing amsung illegal weapon sing hapta amagi manungda sinabiro hapta amai manungda sinaragadi punitive action lauroi haiba paujilasi district police ki site tagi su 𝐶𝐢𝐯 gi praja myam singda yonjaki koina district asida leiba mafam da leiba CSO sing amsung Imagi Meira paibi sing asu mafam kudimta meeting tawduna haiba paujilasi biduna lakchakibani madugi result aboina ngasi district police ta akoi khulai mayam ama sinabire sinariba mi sing adugi maimung mathade koi disclose tawjedre adu haiba result asi tana bidungta honaminagiba CSO sing amasung Imagi Meira paibi sing punamapusu district police ki maikaidagi thagachaba phongdukjari Khutta khutlai paiduna lan toba leptuna koki lan oina chatharakle maramaduna mama oibi singna thoglaktuna punna lepminarasi haina Imagi Meira gi secretary RK Ongbi Khoiram Sunitana phongdorakle ngasi paumi singa unaba amada mahakna makha taraduna hai haukiba tang 19 da Imagi Meira na numit 3 ni gi matam thaduna lengak semna bowafam thamkiba leikrabani haukiba ningthokaba numita honorable MLA amana convener oiduna
अपुनबगी मीटिंग अमा तौदुना अथुबदा अनौबा गवर्नमेंट अमा सेमलगनी हाइबा पाउदु ताबदा इमा सिंसु खौरांग नंगाइजरमबनी अदुबो अमुक नुमितुगी नुमिदांग वाइरमदा प्रेस नोट अमा थादोक्तुना MLA सिंह अपुनबा मिफम अमुक येथोकले हायरकपा अदु मणिपुरगी मियामबु अपंगबा सीदुना नमथनबा होनबनी इमागे मैराना थाकिबा हप्ता अमगे मतमदगी नुमित निनी अमसु ngaiduna yenglaba matung fawbada hanagi rulingi masing suna leiriba MLA singna punsinjuna anoba government ama sembagi thorang tawba udrei makhoi masel punsin nabasu ngamdrei amaga minister from tanabagi charang naduna leire makha tarakpa oina ngasi VCP Manipur gi president सरदा देवी सु महाके ऑफिस ओइरिबा थंबा संगलेंदा उनरुरे मदुदा सु VCP प्रेसिडेंट मणिपुर की माइकेदगी यामना कन्ना होनरी हाइबा नतना अतोपा पाखुम अमता पिरक्ट्रे मदुगी महुता इमागी मैराना पॉलिटिक्स यावसिलकनु हाइरक्ले मरम अदुना लेवाकी असुक लुरबा फिबम सिदा मियामबो करिसु लेतबा गुम उसितबा मानबा थवों कयासी मियामना अमदी ममासिंगना मतिक चाबा पाखुम पिरकनी हाइबा खंगबियु मियाम पुमनमक अमता ओइना कोक सुंगसिन नरगा ममा सिंह ख्वांगसेट मची लांगदुना सेम सादुना लेरसी मणिपुर की इमा सिंहना मियामना तुंगी दमक इचा सिंगी दमक खंदुना मियाम पुन्ना हौरदुना तौरकपा थबक सिंहदा लाकपा अफफतगी दायित्व पुंबा मणिपुर की MLA होंगफुना अमदी VCP प्रेसिडेंट पुगदबनी हाइबा वाफमसु थमकी President Nagasu, Matau Pivangam Dragadi, Moy Kari Kanarige, Moy Kari Kanarige, other the Moy Nunainaba, Moy Yakanaba Kalaka, Prasa, Wiki Kalak Dragadi, Prasa Mayam, the Howaka Karino, Anis Wazun Drive and Hora, no also a Nubia, Landi Hora, Sibilua, Karino, the Aquata, we Matota, Roses. According to life by Japanate, according to Bible, my name is in there, President Howaka, Kana no koi ayaba pumdo mai nam jina loi mai ayu wahai di kulai jetabanina mai nam jina tuchanga kaneba mina kadaba oradi mina igonda thanga tilage tawde mai thanga bullaga apna maunda ai isa kadaba nga thokta da batro ma tilaga hakta da batro no na su yareba akoi ja isu puna bakse kamai no hengi banoba makoi na sigumba se o henni ngata batara gadi tawni ta batara gadi mege de theidu da orpamata district wise da Magi lagi bamisna control to rakanda siguma se takra luisa longta natro adu di luisa longta ni longti ti meri pidi me jabi ore ka maitai kunai ji mutti na mulan ge na taro budi akoi swaya roeba adu na akoi ni upai le jendre ba mama na kanina lawi ya ba mafam da lawjare hai ya ba mafam da haijare tapi pibam makha tar ko thabak to akoi angam ba sakti puthura ka ne akoi ju tora aneba था असिगी हौखिबा तांग तरादा इम्फाल ईस्ट की मनुंग चनबा मोइरांग कंपुदगी चही नौरिबा लाइश्रम मालेम गानबगी मिहात कमरी लेनेना मणिपुर पुलिसना वांटेड लाउथोकिबा मियोई अनिगी मरक्ता मियोई अमा फागटपा ngamkhरबा मतुंग हौखिबा नुमिता मणिपुर पुलिसना पोसंगबम सनाहन मैदै चही निफु मरिसु फागटपा ngamले हाइना मणिपुर पुलिस की माइकेदगी पाउ अमना फोंदोरकले Manipur State Commission for Women na Purum Pantha Sanu Lufka Kutsam Naduna Senduna Right of Women and POCSO Act 2012 Haiba Hiramda Nongmagi Oiba Seminar Amangasi Chandel District Manung Chenba Purum Pantha Community Hall the Pangtokre Thoramaduda Manipur State Commission for Women gi Chairperson Thumlif Tining Farm Monsang Manipur State Commission for Women gi members 𝗔𝗡𝗖𝐸𝐻 Amasung SK Sophia Moyon Additional SP Ops Chandel TS Jamna Anal Amadi Purum Pantha Village ke Chief SK Jeevanna President Member Singh Oiki Ngasigi Seminar asigi Technical Session da KFN PD Government of Manipur ki Councillor LV Robert Amadi Technopal District Child Welfare Committee ki Member Secretary Darngam Khalingna Right of Women and POCSO Act 2012 Haiba asigi matangda wangangduna sugaina taki Right of Women and POCSO Act 2012 Haibasi munna khanglaga Lana chatlu haibanate mamutana khanglaba masigi kana balausi maram aduna nupi singda problem ama leiba matamda kanada wakatkadagi haibasi nupi khudingmak na mathau tai haiki
Thauram aduga mari lenina Manipur State Commission for Women gi chairperson Thumlep Tingningpham Monsangna haikibada ngasi pangthokliba awareness asigi matangda nupi sing amadi miyamna munna khangba mathau tai Thauram aduda Purum Pantha Baptist Church ke pastor 𝐶𝐞𝐰𝐬 Purum Pantha SNU LUF ke president 𝐶𝐾 secretary J Lina amadi Purum Pantha gi Women's Society gi member singsu saruyaki Aina hiding body, akwisi asigumba rights of women have say syllabus the late, like the tamlak de go. Akwi class 1 the hay say tambada BA or MA or batara su akwina law the junction dragadi, asigumba si akwina lyric the late, syllabus the yaude, atubu. Akwina kanda bayadaba, nupi ama empowerment have say masagi. Control her life. Ishagi the knowledge to kangba adugasu isabu karamna kangba knowledge na to control her own life. Abina sigumba si kanglaga ngasai ningthau na phajana sugai na haibire kangaga misuse tawdaba misuse tawna ngai khang se haibanati go asi kangaga akwigi damakta kanabado nang empower oiragadi nang na ranagi rights to khangadi nang where to go nang na problem level matamda kanada approach tawgadra akui ngasi program sisu amarom da yam akui issues we akui si Haukiban numita Indian Red Cross Society Jirivam branch ke chairperson 𝐻𝐸𝐸 Singh Luchingjuna Jirivam district ke Champanagar Kadamtala Ningthambam Nungchapi amadi Kalinagar da leriba ahan oiraba amadi masa solaba kanalaizadaba mioi taranithoi romda Indian Red Cross Society Jirivam branch ki maikedagi blanket hygiene kit mosquito net amadi bed cover item mari asi khusinakre ngasigi khusinna ki bagi khongset Asida General Secretary 𝐿 Singh amadi volunteer singsu saruyaki Manipuri Youth Front of Assam Maifa 𝐶𝐞𝐰𝐬 𝐁𝐫𝐴 Kasar ge Deputy Commissioner ge Khuthangda Assam ge Chief Minister da memorandum ama pisinkre pisinkiba memorandum aduda asumna palli madudi Assam Assembly na mamang jai habidi Lisingani Kunmari ki August Kunmapanda Assam Language Bill 2024 Amendment Tauduna Clause 5B Hapchanduna Manipuri Lonbu Assam ki District Mari Habidi Kasar Hailakandi Karimganj Sribhumi Amadi Hozaida Associate Official Loan Oina Chatnaragani Haina Bill Pass Taukibadu Hausuk Faba Gazette Notification Pitok Tribasi Athuba Matamda Gazette Notification Thokpi Nabawafam Thamki Ngasi Memorandum Pisinba Aduga Mari Lenina Maifagi President Thangzam Brozen na Haikibada Assam ki Assembly na pass Taukraba Bill Asi Hausuk Faba Gazette Notification Thok Tabana Maram Oraga Assam ki Manipuri Singna Government ki Thavak Thava Fawa Yajibasi Gazette Notification Toklabadi Yaragani Haiduna Atubida Assam Government Gazette Notification Putok Pina Ba Appeal Tozabani Haki Ngasigi Memorandum Bisin Baduda Seram Herazit Chief Advisor Maifa Tampak Mayum Salaudin VP Maifa Soram Toiba Nongtombam Vinod Nachingba Saruyaki Khoi Manipuri language si hokiba chahi August ki tang 15 Assam Lenga ki SSA official language na assembly the first live activity hojik power gazetted notice talk tabana maram oiduna ai khoi Assam na leriba Manipuri khoi gi kudong thiba mayang mayok na khudam moina haibada hojik khani mamang advertise to khiba thabak ki haibadi posting ki thabak da Manipuri Assam na leriba Manipuri singna madu apply to gi kudong chaw phangdaba sidana ta mayam ma khor kudong cha mayam rere asina maram oiduna Manipuri Youth Front of Assam Maifana Chief Minister gi Honorable Chief Minister gi mafamda ikoi ngasi asi submission memorandum submit tawjari thum matamda gazetted notice thokiduna haiba Assam da leiba Manipuri ikoi gi kingdom chat kudong chaba constitutional safeguard view haiduna language sesi dang ngasi submission tawjari Arabida Maraba Pau Amuhana Bizari Manipur ki Governor ga wafam tarukta yana kibagi matung inna ngasi Arambai Tengol na Governor gi mafumda Khulai Singh khusinakre
Manipurgi Governor 𝐂𝐢𝐯𝐞𝐼𝐬 नुमित तरेनिगी मनुंगदा लुट तौकिबा खुलाइसिंग सरेंडर तौरकनबा खंगन खरबा मतुंग ngasi taretni suba numit fawbada tongan tongan ba district taruktagi yamlaba खुलाइसिंग amadi marusing surrender taurakre. Manipur Police na tongan mafam anidagi lona tingkraba lalholo pripak pro amadi 𝐾𝐲𝐾𝐿 kadar amamam fagatkre. Norris Windona Sandok Sariban Midangi Pau Matang Sadaloisari, Ming Tabiriba Singbu Amuka Hanna 𝐶𝐠𝐿 𝐁𝐫𝐸 Karigumba nahak USA, UK amadi European countries singda study tawbagi khudongchaba ama piragadi madu miraigadra. Lairik tamna sel tanbagi khudongchaba ama phangagani hairagadi kari khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudongchaba si manghangadra. Loinana Germany da 3 years program singda lairik tamna thagi oina lupa lising humbutra Smart Coaching Center SCC gi maikaidagi parents singi mafamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau mafamna hata mana ingkol opposite public hospital Smart Coaching Center gi mafamda leiriba khudongchaba khradang makhada pizari boarding gi khudongchaba leigani boarding da leiba angang sing namaz compulsory oigani khudongchaba si mama mapa oiba singna suksoi soidana lobiyu Civil Service Exam NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare 𝐻𝐸 Career Institute hata separate boys and girls ki well maintained tauraba hostel amadi 24-hour lerik paba yaraba library ki khudongchaba su pizari online class yawa singidamak su free wifi gi khudongchaba lobiba yagani institute asiki kitchen na hosteler singidama week amada 3 times meat amadi matam gi oiba fresh vegetable na chingba serve tauri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi khudongchaba su piduna lakli amadi chang naina sakhanglaba well experience oiraba mentor singna hosteler amadi library da lerik pariba mahiroi singa interaction program sinduna thawat piduna mahiroi singda hena hotnaningbagi asasu 𝐻𝐸 Career Institute na fanganduna lakli mahiroi singi damak pizariba khudongchaba singa silobiu limited seat oigani ngasimak 𝐻𝐸 Career Institute above Aryan Departmental Store near Ichel Express Building hata Imphal East Manipur da kupna khananaina biu pizariba contact number 9612383793 natraga 7085972311 sida direct call tawiduna hena kupamarot khangbiba yagani Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.